ngasi ayuk phongkiba tongan Manipuri siphongsing amasung thokiba thawdo wathok dagi maruoibi I pausing khongasaraga Manipur top channel gi maikei Miyam thamjagi ahanbada Manipur COVID-19 gi ani suba wave thengnakibagi white paper putokre Miyam gi matengna COVID thengnaba ngamkibani Chief Minister na security gi phibam review tokre Manipur lengana COVID-19 gi ani suba wave thengnakibagi white paper ama Chief Minister en berena ngasi phongkre Miyam Golonia na puna satminaduna COVID-19 gi ani suba web asi thengnaba ngamkibani haina Chief Minister na phongdokre Chief Minister Secretariat ta pangthokiba tongan ba department singi administrative secretary singalonia na makoi na pari department singi progress review tobigi mifam amada Chief Minister na white paper adu miyam na phongdokibani white paper adu miyam na phongdokladuna Chief Minister na hai COVID-19 gi ahanba wave gi white paper ama miyam da phongdokraba matungda ngasi ani suba white paper asi amuk puthokpani miyam na awaba kya ga loina ani suba wave asi thengnakibani COVID gi ani suba wave thennakiba adu gi matangda kupna khannaraba matungda ngasi gi white paper asi miyam da phongdokpani miyam na wana thengnaduna ngasi gi hairiba phibam asida purakibani ngasi phongdokliba report asi laingak na assembly gi floor da miyam da pigiba thajaba du gi matungina COVID-19 gi laisat ki ani subu web asina lebak sin matung yamna yangna sandoropaga loinana mi masing yamna sonkibani COVID ki ahan web ta mi lising kun gani pan ga sam ga marfu gani pan positive oikhe duga second web ta December taraga manga fawda punna mi lising modra ga tarika sahum ga marfu ga matai positive oikhe COVID-19 thengnana bi dama SDRF ki makhada health department lupa crore taruka point maudraga mathoi sizinaki loinana health department na state budget gi lupa crore humfuga nipan ga point maudraga nipan amasung ECRP NHM funding dagi lupa crore kungu humdai ga point marfuga manga sizinaki masigi mathakta Chief Minister COVID relief fund dagi lupa crore manga ga point maudraga taruk laisat asigi ani subu wave thengnabra sizinaki akaknaba matamgi manung lainga asina laizabi thauna puthokuna khongthang kya lakhotki amaromdana Chief Minister na security ki phibam review tokre Manipur haujuk oiriba state ki security ki phibam Chief Minister and berena preside tawduna pangthokiba mifam amana kupna khanaduna review tokre Chief Minister Secretariat ki cabinet hall state asigi makok thongba security ki official sing amari tuan ba state ki makok thongba official sing yauna pangthokiba mifam aduna haujuk state asida oiriba security ki phibam puthoktuna khanaki ngasigi mifam adura Chief Secretary Dr. Rajesh Kumar DGP P Dongel Assam Rifles amasum Army ki makok thongba police officer sing loinana Manipur police ki makok thongba official kyana saruk yaki haina supau sina pali atop laibak thiba pawmana accident da BDF personnel ani sire Imphal Jiribam National Highway Kuntraga Taret ki None district ki manungsanba None part 5 ta thokiba lambi ki khutung thiba thawdo amada BDF personnel ani sikre police ki pawna hainga sinungthil pung manga makhairom taba matamda None part 5 ta leba None check post marak ta thokiba laibak thiba thawdo adu laikhidraba BDF personnel ani adugi maming Amos Bariyampal say kuntraga mga apokpa khatang gawang BDF number 3187 amasum BL agaiba say kuntragum de apokpa kanidunjung BDF number 3275 ni makoy ani magnune police station da attest tawduna lebani thawdo do BDF personnel ani asina Pulsar motorbike amada none check post mathau toriba personnel singi sana thaknaba thinba satpada Imphal dugi jiribam tamna lakpa angangba Tata truck registration number AS01DD1223 na thomkhiba loina mafam adu makhoi animak laikhidabani Tata truck adu Assam gi Silsar gi Berenga part 3 dagi Abzal Hussein Laskar sai kuntra pokpa Zaid Ali Laskar kauba amana thorakpani sohide amaram nanga si ayuk pung nipan ga minini furom taba matamda Imphal ukhulambi gi khabai soi isirogi mayuk naba kanglalam khai mapara sakani panba thorakpa mioi ama car amana thumlamba de lekhitre police ki pauna ai lekhidraba mioi du masak maming khang ngamdri magna amuba masugi Bajaj Pulsar registration number MN04D0953 si thoraga lamlai rom dagi Imphal tamna lakpada registration number thada ba higo masugi Baleno
कार अमना थोनमलगा थौरगा सेन खेबन हैदि थौदोदुदा गाड़ी मचा थोरकप मियेदु थीना सोकपदिगी लेकनबा जेनिम्स हॉस्पिटल पुखतपदा लेकनबा नंगदना लेखिदबनि थौदोदुगा मरी लेनना हैंगांग पुलिस स्टेशन केस मा लखतपगा लोइनना लेखिदरबा मियेदु मसक ममिंग खांगतुनबा मरी पोस्टमार्टम गितमक जेनिम्स की मोक्ता थामख्रे सो हैदि अतोप पाव अमना NRFM na claim tarokle pharmacy mamangda wakat mi phamkhre Impal East District ki manung sanba lamlong tin sit lambi da leiba Bobby Pharmacy da tha sigi taraga manga da bom pokhayan nuna attack tawkhibadu National Revolutionary Front Manipur NRFM na satakhibani haina claim tarokle Loni ade haina lauthokraba lubasigi Information and Publicity Secretary na thadorakpa sirolaman haidi iramdamasigi iraisa amata lub ki yekna banati lub asina iraisa amadi iramdamasigi damak ningtam lan sangsinduna lakli Mr. Miyam da aki akhang amadi asi ana thokanba asisu lub asigi ithaunate adumenamak phataba yokhatpa haibadudi isagi khongda isana kathatsaba oina thokani India na khoibu tumit kangum khanduna mongphamgi lamdam ama samgatpagi thorangda anaubu saklon ama hapsilakle China gi opium war gu Manipur bu Miyam mayai kaba draki kaithil onthokduna draki isau tholakli masigi mathakta apas phasu thamjenduna khunai sibu muthalagi haibigi mongda changsilakle masigi awaba bu Miyam na mayokna duna lakli NRFM na changsilakli baningtam lana sigi manungsana khunai sibu manghanba inkhalakli banaha rule singbu tin changnaba thawang yalakliba kayabu yangamliba makhai thengnagani masida misi mina amadi asu apan khara thengnaragani haiba khangna lub asina mangjununa Miyam natragana hiram asida sinariba masa dahana khanganba thamagi kanglon lubna semduna sanari nongpok Impal gi lamrong tinsit lambida ana hidak yonpham Bobby Pharmacy asi hana Miyam khangna lub asigi serak wa haikraba matungdasu magi fataba haina bithapak sathari lub ki wapam karisu thoksadaba lub asigi mathakta singnabagi thawang kya tholakpagi serak oina bom pokhai handuna thuai khibani Miyam di hana lub asina mapam aduda sangbidana ba amadi naksindana ba haijakrabani nakalamoromda Bobby Pharmacy bu bom langsinduna thugai khibagi thawdo adugi mayokta laikai adugi mera paibi amadi Miyamna wakat mi phamduna yaningda ba phongdokre wakat mi phamadura saruk yakhiba nongpok lengak mera paibi ki secretary N Radamni nahai Manipur Miyam asi ingtapna leba pami yanadaba leirabusu wari sanaduna sengdokna ba amadi asinabagi matam lawiyu bom pokhai ba dudi imung manunggi nupi angang singaki akhang nangbadagi ana boire yumlakta bom pokhai hanba amadi nongoi kapsin bagi thabak sing sathabiga no haina suphungdokhi makha satharakpoina topa pawmana mapithel dam tasin kiba miyoi kan kiba thongna phabising okre COVID-19 gi laisat manungda nongmada sangdaba yadaba polam sing amadi vaccine khul satuna Miyamna phangan khiba miyoi yauna mapithel dam gi isingda tasin kraba miyoi sing kan bi khiba thongna phabasing warrior oina sakhang bibaga loinana certificate pidun ekai khumna utpagi thorum ama Federation of All Tribal Youth Club Manipur FATYCM United Tribal Civil Organization Manipur UTCOM amadi All Tribal Rights Protection Forum Manipur ATRPFM na sinduna ngasi Manipur Press Club ta pangthokre Tharamadura hokiba kumjai lising ani gataraga mapan gi April kungani pana mapithel dam dagi mioi mapan kan khiba LM Rengan BR Abel James Zazo amadi MK Joshua bu warrior oina sakhang bibaga loinana certificate amadi CL goeba asamba kodol tamduna pawning thawatuna mokhoi kathokpa sigidama ikai khumna botki Kamjong District ki manung sana laiba arapa khulsingna COVID-19 pandemic matamda essential commodities amadi vaccine singba polam sing yahon khiba ningrengam kasungsu lengan fee amadi certificate pidun ikai khumna botki haina spali Amaronda to papawamana mairo sing phuna khibagi thawdok waroisin porakani hawkiba numit kharani asida Impal gi tuan balenga ki school gi mahiroi khara sauna khut thokna bagi phibam da lakli basi gi matangna kumna thijinduna wathok asigi waroisin athubuda purakna bokhana gani haina Manipur gi singam sum tamgi mahiroi lup tare na punna thadorakpa sirul amana hari All Tribal Student Union Manipur Asum Apun Bairei Pakim Mahiroi Sinpang Luk AMS All Manipur Student Union AMSU Democratic Student Alliance of Manipur Desam Kanglaipak Student Association KSA Manipur Student Federation MSF amadi Student Union of Kanglaipak Suki
President puna kuyak pidun thadrok pasirul asin hai mairoi singi marak sauna khutok na bagi thawdo asi yam haksina lawi khana saina bagi thawong asi mahitam liba mahiroi singna kari gi tawri bano amadi masina makhoi gi tungi punsida amang bo oirakadab kya do mahiroi singi imung manung amadi mama mapa oibisingna ningthina wari sanaduna wakal tahanbi gadabani Nauriba tungi yumburil oirakadaba mairoi singa sina siguma thawong singa si makhatana asum sa tharagalabdi makoi gi punsi mangbadana tana lewa sige asabu mangjaba ma oirakani mairoi singa so siguma thawong sida yauksindana tamliba mahai adu da pukning sangadabani imphal manung da lairiba lenga ki mahailoi singa sida takpi tambiriba uja singa su mairoi singa si ningthina pukning phathabiduna war watem sa thabigadabani asiguma pamdaba thawdok singa si makhatana tholaktana ba lenga ki mari leinaba loisang singa su akan mamiyeng sangbiu haina su phungdokhi atopa pawmana mikhalga mari leinana firal yungluba yumda akaya toy thokre Hairo Assembly Constituency ki manung sanba Hairo Part 1 mamang laikai laisram leirakta leiba Moirangthem Rambiragi yumda Congress Party ki firal yungba ki wathokta BJP ki worker ni haiba miyam thomjilaktuna firal yungliba yumda akaya toy thokan kredi AC edu Congress ki mirep oiriba hanagi Minister M Okendro yauna pangthokiba firal yungba ki thoramadu hek loibaga BJP ki worker ni haiba miyoi khara jangsilaktuna Moirangthem Rambirgi yumda nungna landabaga loinana thoramadu sizinaba sound posai sing thugaibada natana yumadu lariba miyoi singda khuthabagi thawong satharakibani sohairi thawdo dugi paw hek phangbaga Hairo police amadi Thawbal police ki kangbu sing sangsilaktuna irang adubu lakshinanaba miyam tankhaiba ki thabuk satakhi loinana BJP ki worker ni haibasing aduna thugairmlaba sound gi posai singsu mafam adudagi lokhatkhi makha taba pamdaba thawdok thoktana ba henba police force sing sangduna ngaksinba ki thabuk satakre thawdo adugi matangna 33/27 Hairo Congress Unit Committee ki secretary Laisram Sarana permission hai Mikhal ga mari lainana pangthokiba Congress ki merep M Okendro gi oiba firal jungbagi thoram ama Hairo Part 1 mamang laikai Laisram leirakta leiba Moirangthem Rambir gi yumda ngasi pangthokhi firal jungbagi thoram adu loiraba matungda BJP worker ne haba miyoi khara thomjilaktuna law khongbada natana nungmai round kya kapaga loinana Rambiragi mayamba Moirangthem Bidyan agi yumamadi manaw nupagi yumda nungna thajinduna akai atoi tonki ayuk nungthilgi matamda fawu nupi angang khangdana miyoi kya asu apan nanghalambagi thawong asi yam lebak thibani hanisu pawsina phungdorakli marak thana state sigi wangmada thokpa aten ma paw khra myamna thamjage Japan Mental Health Clinic ta mai sakpa yamdrabada miyoi kunga mari sikre atamnana mai thabani singnari Japan gi Osaka city daliba commercial building amada salaiba mental health clinic ama ngasi irai numita mai sakpada yamdrabada miyoi kunga mari sikre haina maphamdugi media na phongdokre thawdo atamna mai thabagi case ama oibi yai haina police na chingna phongdokre ayuki mayai sangsilakpa matamda mai edu salakhibani amasum general medical care superior clinic adugi mari suba floor da pungkhaya ma mai sakhi mai sakpagi phibam adu uhandanaba firefighter singna tarpaulin amana kopsinki adubu clinic adugi katheklaba manung adu maina sakhraba thongnawgi flame sing adugi manungda uba phangki atopa pawmana omicron nongmada lakya narakpa yai center india da yamna ayangba khongjal amada omicron sandorakli amasum united kingdom amasum france da sandorgibasing adugi paksauriba sang adu yenglagadi lewa sida nongmada anaba lakya oirabi yai haina government ki covid task force sip nang si phungdokre UK da sandogli basang adu yengba taraba amasum maduga manana India da thoklaba tarabadi aikhoi gi apunba mising asi yenglaga numit khudingi anaba lak taraga mari fawba thoklaba yai France da anaba sing humfu ga manga thokli karigumba India da masiga manaba mongda sandoraga tarabadi aikhoi gi mising asina maram oiduna numit khudingi anaba masing lak taraga mari oigini haina BK Paulna ngasi haiki magna mathau tadaba lam satanaba miyam tindanaba masum New Year gi harau kumai sing tawdanaba pautak piri makha satharak poina to pawmana ban shutdown General.Strike na Pareng lengle matam khara ban total shutdown amasum General.Strike na singbagi khongjang sing sangsina rudrabasu hayengdagi hauraduna hariba khongjang sing asi mathang sathaba tongan lupsingna lakthoknarakli hayeng sathagadaba pung 9 gi banna
National Highway 2 Imphal Dimapur lambi de sathagadabani haina GAC against the brutal killing of Yumnam Sanjit Tengdongyan gi convener and Gunamani gi Sirol amana fongdorakli Sirol asin hai tamthina hatpi khraba mari suba IRB gi rifleman Yumnam Sanjit Tengdongyan gi mihat asigi matang da sem ki ba GAC na senari bising athubu matamda puthok piduna matik saw serak pibiyu haina asiba haksang forward laudana sit and protest tawduna miyam da ayet papidana satharakwa khongjang lengak na tabidabadegi GAC na kupna khanaraba matungda hayeng ayuk pung taruk tagi hauraduna tha asigi kun gi ayuk pung taruk fawa pung nifugu nipan gi highway asida ban tawragani haidi masi pawbada lengana mihat pasing puthok pidrabadi makhatana makhal kya gi khongjang amadi manipur pumba gi ban gi khongjang sangshilakpa yai hairaduna GAC gi khongjang khudimakta CSO amasum miyamna sokat piu hairakli amaramda hill areas committee na recommend tawkraba autonomous district council bill 2021 bu manipur legislative assembly da pothokadabani haibigi demand sawalagani haibigi atsum KSO GSQ amasum ansam gi khongjang mu sawaladuna manipur tribal forum delhi gi makhada delhi da leiba manipur tribal sina hayeng mass protest rally ama pangthopaga loinana hayeng ayuk pung manga dagi nungthulgi pung manga phabu manipur gi singi district singna total shutdown khongjang sangsingani haina asum gi information ama some publicity secretary Khaimilen Dongel gi sirol amana fundorakli loyana scheduled tribe demand committee manipur ASTDCM na ngarang pangthokiba public convention na lawkibu warep ki matungina manipur government tha sigi kunga tareki nungthul pung taruk phaw gi manungda central government ta thapam tholoba mitei maitaina leba sigi scheduled tribe ki list alhanana bagi recommendation adu thabidrabadi thangnaba numit tha sigi kungani pan gi nungyai pung barodagi hauraduna manipur pumbada pung taraga nipan gi General.Strike tarogani hadi ngarangi mipamaduna makataba akan makhongjang gisingidama ASTDCM na khusinare habigi warepsu laure haina pausina supali atopa paw manamo lana sandokpasingda FIR launch tawragani miyam gi lambi pakthok hanabagi damakta yum building power thuwaiduna honaringai gi sairakta kongpal khongkham lekai da phit amaka kwakpa khongbal phawda sambal khabana singbamadi yum sajinarakpagi thawong asi lebak thibani haina khurai gi MLA L Susindrona fongdokre wafam asi khurai kongpal khongkham lekai gi unity club ki lampakta NSM na sinduna khurai haikru makhong saros lekai hainong makhong lai awang bamasum yumnam khunau gi oina chief ministers help for all thorang hawdokpagi thoramda fongdokhibani athoiba mithulen oikiba MLA na makhatana hai atai AC sing de lambi pakthok sakthok pa haibisi matam sunaba lambi ohenabani haiduna hotnarakpada yum amasum building kya thugainaraklaba matamni adubo kongpal khongkham laikai da leiriba phibam asidi lebak thibani khongbal funduna yum saba amasum sambal khajin bagi thawong asi tawigano mafam atai ga yengnabadasu kutpana leiba mafamni aduna nong khajiktang subada ising thungan ba mafamni paramasina laikai myamna puksel khra sawbiduna iramnala ningthi na pibiduna punna hingminana bhotnamina sisaiki yumthong khudingda afaba ising phangananabagi damakta pandam thamli hairaduna jal jiban mission gi makhada lamdam asigi oina lupa crore lising ahum thadarakre ACM da crore sahum ki sakthung phangnari adubu khurai AC gi oina crore sani loduna miyam da afaba thaknabi ising phanganana bhonari kongpal khongkham laikai da sariba reservoir sigi lamgi matangda miyoi khrana case tawrakpadagi sangaba yadan lairi masisu laibak thibani hairaduna laikai gi miyamna sabiyu hairakpadagi khallaga sakhibani haina sufungdorakli Lushilakpo na to papaw mana CM na demand sing thabak oina pangthorakpadagi pauksi sing na sangsilamba khongjang handokre lamdam asida phongliba prinamasum electronic media sing na sarkar na matam gi oina hapkibe advertisement sing gi pifam thokpa bill sing pithok tabaga mari leinana pauksi sing phongba lepa yauna makhal makha kya gi khongjang sing sangsingani tawrambadu se minister na demand sing adu thabak oina onthokpa horakpadagi khudaktagi handokre editors EGM amasum Manipur Hill Journalist Union gi apun bami phamna laukiba warep ki matungina jangsilakiba khongjang gi matang ngasi IPR gi director Hais Balkrishna Amju EGM amasum Manipur Hills Journalist Union da tharakiba sirul amada government ki mekedi gi tongan media house sing na sangsiliba strike sida hak sina lauduna ngarang tang taraka truk lupa
लाख 13,94,700 की सेंफम अमा रिलीज तौखरे गवर्नमेंट असिना हौकिबा मार्च थादा सही मरी मपुंग फरकपगा मरी लेना पांगथोकिबा थौरम अदु यावना मीडिया हाउसिंग पीफम थोकपा सेंफम सिंग पिथोकनबा सरकार की मैकेदिगी DIPR लुपा लाख 34.humdraga ऑथराइज तौनबा थौरांग तौरे ngase yuksu chief minister nama ki office complex ta administrative secretary sing amasum head of department sing athuba matamda media house sing pifam thokpa bill sing pithoknaba instruction pikre finance department gi maikedi gi su head of department sing na CAC gi ahum suba amasum mari suba quarter sing da pifam thokpa bill sing adu pithoknaba khankhre maramaduna media gi loop sing na hauzik sangchiliba 6-strike ki khongjang asi handok piu haina ayib sirol ama tharakpadigi ngasi nungtul press club ta athuba mifam ama EGM की प्रेसिडेंट खोगेंद्रो खोमद्रमना शेयर लौदुना पांथोखरे लोनेना गवर्नमेंट की मैकेदी की पिरकलिबा थाजबसिंग अदुगी मतांगना यामना कुपना खनखी लोनेना चीफ मिनिस्टरना डिमांड सिंग असिगी मतांगदा थाबक ओइना ओंथोकपा हौरबनिना हौजिक संगसिलिबा खोंजंग असि खुदक्तकी सस्पेंड तौबा हाइना वरेप लौखि लोनेना मीडिया हाउसिंग हानगुमना मथौदा हंजिंदुना थाबक तौबा हौखरे हाइना सुपाली अतोपा पावमना नुपी मसा अमा दुकान नमजा नमथेक तौबिख्रे हाइना मियो एनी जेल योखरे इम्फाल वेस्ट डिस्ट्रिक्ट की मनुंगसना मफम अमदगी पिक लिवी सही तरागो हुमदोगी नुपी मसा अमा बाजार दा हांगबा डिपार्टमेंटल स्टोर दुकान मनुंगदा नमजा नमथेक तौबिख्रे हाइबा मयांग इम्फाल उसी वालेरक असौबदगी दयानंद हाइक्रूजम एलिस दया सही 39 अपोप लेखिद्रबा हाइस इबोमसा अमसुम लेकाय असिमक्तदगी सगोल सेम सनाहल सही 39 अपोप एस मनीबु स्पेशल जज प्रोक्सो इम्फाल वे जुडिशियल कस्टडी पीबदगी एक्यूज अनिमक जेल योखरे थौदोसगी मतांगना विक्टिम असिगी ममाने इम्फाल वेस्ट की वुमेन पुलिस स्टेशन कंप्लेन अमा लनखलखि कंप्लेन अदुना हाइदिबा विक्टिम असिना दुकान मनुंगी फामुंग तुमदुना लैरिगै मतमदा एक्यूज अनिसिना कियाना खंगदुना नुपी मसा अदु नमजा नामथेकना तौखिबनि हाइदि थौदोसगी मतांगना पुलिसना थासिगी तरादे एक्यूज ओइरिबा मिय अनिमक फारब मतुंग ड्यूटी मजिस्ट्रेट ngarang फाव पुलिस कस्टडी द थमनखिबने पुलिसना साथखिबा इन्वेस्टिगेशन अदुदा नुपी मसा असिगी स्टेटमेंट सिंग लौबुगा लोइना एक्विस अनि दसु पुलिसना मखा ताब वहंग पोहंग साथदुना रिम्स की फोरेंसिक मेडिसिन दा एग्जामिनेशन साथखरे हाइन स्पाउक्सना पल्ली पाउशलुशिलपोइन स्टेट की वांग बर थोकपा अतेन पाउ खर मैमना थमजगे नॉर्थ कोरिया की प्रेसिडेंट लेबा अदुगी मियाम नुमित 13 सुपना नोकपा अमदि कप्पदा अथिंग थमखरे नॉर्थ कोरिया द प्रेसिडेंट किम जोंग अन्ना माकी लैखिद्रबा अपोपा किम जोंग हल की 10 सुब सही की निंगसिंग थरम ग मरी लेंगना नुमित 13 सुपना अवाब फोंदोकनी लाफोकिबा मतमसिगी मनुंग कनागुंबा लेबास की मियोइसिंगना नोकपा कप्पा यू थकपा मदी कैथेल न सिंगबा काप यारोय खंगनख्रे हाइना ऑफिशियल रिपोर्ट अमन फोंदोरकली नॉर्थ कोरिया की अवांग नोपक थंगबा बॉर्डर सिटी सिनिजुइदा लेबा नॉर्थ कोरिया की मियोयमना हाकिबा वाफमबु रेडियो फ्री एशियाना पल्लदुना फोंदोखिबा नुमित 13 अवाब फोंदोकनिङै मतमदा यू थकपा नोकपा कप्पा मदी कैथेल काबगी थरमसिंग अमता पांगथोकपा यारोय हाइबगी अथिंग थमख्रे हाइरिबा मतमसिगी मनुंगदा कनागुमा मियोयमना सिबा थोकलबदी कप्पदा थिंगबा थंबगा लोइनाना अवाब फोंदोकनी लाउथोखिबा नुमित 13 की मतम लोइरबा मतुंगदा असि वाक्संग अदु पुथोकदबनी हाइना स्पाउसना पल्ली लोइशलकपोइना तोपा पावमना ओंग सान सूची प्रिजन ड्रेस सेटलगा कोर्ट कारखरे म्यांमार की मफम तंथोकपिख्रबा लीडर ओंग सान सूची ना कोर्ट प्रिजनर की ड्रेस सेटुना थोलखरे हाइना ऑफिशियल सोर्स अमना फोंदोकली हौजिक मसागी सही 13 सुरबी ओंग सान सूचीबु कोरोना वायरस की रेगुलेशन थुगाइबा मदी हिंसा की थौदोकसिंग इनसिनबगा मरी लैनना जेल सही मरी सुपना लैनना कोर्टना राय पिख्रबनी अदुबु महाकु जेल लैनना पिखिबा दंडिएदो सही अनि अदुम हंदोख्रबनी ओंग सान सूची असि अयामा मतमदा मसम लई थेलगा म्यांमार की चटनाबे फिजोल सेटकन मियोनी अदुबु महाकना कोर्ट थोलखिबा मतमददी मथक्ता अंगौबा मदी मखादा वाव थांगबु मचुओइबा लुंगरी अमा सेटलगा थुलकी हारि म्यांमार फेब्रुवारी अमदा कु चथग्रबा मतुंग तरकपदा क्राइसिस मयोकनदुना लाक्लाबनी सूची की डेमोक्रेटिक इलेक्टेड गवर्नमेंट पु मिलिटरी ने मफम सिंथुबगी मयोक्ता मियामना खोंजंग संगसिलखिबगा मियोय 1,300 हेना सिख्रबनी हाइना सपल्ली अदुगा हौजिकुनदि लुसिनजरगे लान की बियाव संगखपिगिनी थैंक यू।